Manipurna Pangthokchaba High School Leaving Certificate Examination ki humni sanba numit tang kungamanga ni in disingani gasani ku kumanga ki social science thokpan bisida koina social media da haidiba social science ki question asi kana kuma kanglu kharana koi share to koi tongnaba share to ko thengnajare masi ayuki pung nipan ga makhai amasung atopa group amana ayuki pung mapan gi amada koina share to jarapani haidiba post asi matangda aikoina hojik phawbada yan hek hanbada in haijening isi koi masi matangda cyber crime da koi khutakta aikoina haidiba koi report ama tawjare loina na koi education gi lamda lepiriba higher authorities sinda aikoina masigi report musu tawjare amu loina na hujike haidiba procedure da koina koi board ki official sing examination committee ki view singa koina yamna kupna khanajara matungda aikoina haidiba parikha si cancel tawdra habi matangda lakpo questions gi matangda hoksu phogi oinadi haidiba se aikoina cancel tawnanabagi masak mathum mayam mama watpana hoksu phogi oinadi cancel tawbagi wafam lejide loina na haidiba parikha sida atop koi investigating authorities sina pirakpa report gi matungina koi masi matangda marik chumba amasung logo the decision to koi pona sedok sarakani hoksu phogi di koi haidiba cancel tawbagi matik sa wafam leide senarma gate koina Manipur Sarkari oiba 2024 March tang Karamakada koi leikiba act ko Prevention of Malpractices in the High School and the Higher Secondary Examination 2024 ki paduda law mayam leiri mag regulation mayam leiri haidiba law musun regulation tugi matungina koi chapchaba koi thok lokhatna na ba matugi matangda koi mari le musin koi haijin tamba angle da ki haidiba social media da post se thagala kunai ba koi chu tambangamdri akoina khanjabadi board and executive by SO OC OC pumnamak se loinamak test tawra ngakani loinamak hana dagi season ro mayam am yauri adu karamba angle dagi masi lapno haibadu di cyber crime na soidin puthokira kan